Miss Powder meaning Tabi Simu, Tampuan Armor Krumzai Luna, Nasimariba Pau Pizeri. Kamjong district equal to village the Sakang the Singa take the Mu and Hat Cray, Yum Trangarum Mai Haramle. Ozama Pambiama, Campion Pantokre. Numit Tramani Satagaba, Coco Crossing Camp Nasiragi Hodokre. Vajana Roshan FC na Ngarian FC bu Amaswinoda Amadi Moirangsha FC na Football Lovers Manipur bu Ahum Swinoda Mighty Bapikre. Hozik Mapunga Paulo Birasi Narendra Modi na Lebasi Kwaidaki Sang Prime Minister Urupagi BJP MLA Kayana Harau Pungdokpa Amasung Laisang da Pingak Setno Lai Kurumne Irang Asumasum Hekalak Pagi Manipuri Loigadore. Cookie terracing of Hakibat Naga Taruki, Tawayao, Haksang, Zenemski Mok Yokramatung, Masi Ayu, Angan Bagi, Pung Maria Makairum Tarpada, Kamjong District, Indo Myanmar, Water the Time of the Leva, Kultu Village, Sakang the Vissing, attack Trokuna, Mio and Hat Cray, Aduga, Kuladugi, Yum Trangwarumna, Mai Tadoklamle, Mahamadu Leramba, Miam Lajena Cray, Lake Hidraba, Mio and Yadudi, Let Milun Haukip, Say Kuntramanga, Apokba, Sonsei Haukip, Amasung, Lunmin Tang Haukip, Say Kulumdoi, Apokpa Lake Hidraba. Tangko Haukip Kawi, Makoi Anima Kultu, Village Zagi, Naktani, Todok Aduda, Atopukunja Anisu, Asopan Nanki, Soklabamio, Ani Adudi, Zangkomang, Sahikunipan, Apokpa, Yang Kolun, Kaninlan, Sahikundret, Apokpa, Lake Hidrabat, Tin Pauni, Asopa Niedu, Manak Hospital, Pukatuna, like a Nari. Todok Aduga Mari Lena, social media platforms in the Taganagua video for testing the Asibak Anigi Manunga Amadi, Mashado, Main Sakpagi Saktam Wapanke. Aduga atopa asi haksang amuna manak nakba pham amada nomaina palaga matungda upna taraga leiba uki noi kapsinduna khuladu attack torokba matam aduda nupi angang singdi harnagi hona attack torokpa yai haibagi signaba leibana khuladu dagi thaidoknaga leinakre tangai phadana khuladu sangnanabi dam makoi kharakak lehubani tanjadura masing yamlaba mioi kamrum lak sangsilaklaga khuladu da maki kayadagi nomaina kapsilakhi amasung yum sing adu mathang mathang mai thadak tharakibani hairi Police na phone roki matungina attack adu kanan sathakibno haiba hojik phawwa oinari sapchana khangwa ngamdri hairi thodo asigi matangda security forces na investigation chathaba hokiba loina akoibada thiba humbagi thabak chathaba hore bharatiya naya sanhita BNS disingani sumna kolumdoi gi tongan ba provision singi makhada so motu case ama restart tore hairi authorities in the senaiba miyoi singi masak maming khanglaga phanaba thorang lokali makhata na panba thodok sing thok tanaba thodok thokpam dat ahenba security force sing thajin krei tongan ba security agency sing na phim hanjinaba thorang kya lokhalabasu manipur gi tongan mafam sing da pamda thodok sing letna thorikli yabadi matam Karagi Mamanga, Myanmar, Romdagi Nar, Sansilapa, Burma based over KNA, Biggie Carter Singna, Kulahum, the attack Torkiva Lake Rabani, Hyro Kulsing Adu, Z0, Namli, Amasung, Wangli Village, Dani, Z Chorogi, when the day Yumpuna Mai Tadoklamki, Sunatagi Kuladugi Search, Rukaktam, Karimta Tona Talumba Lake Rabani. Langaki Lusing Singna, Miamgi, Lantum Nakani, Haina, Wasak Lokiba, do Kadai Power, Naki Bagi Haina, All Manipur Students Union, Hanglakli, Nasi, DM Campus the Labor, MSU Headquarters, the Pangtokiva Pau, Mipam Amada, MSUG Human Resources Development Secretary, Mangambam, Kumar Hai, Kukitra Mari, Tado Kraba, Matung. Naga isin inaw taruki asib haksang phangba asi yamna nungai taba thodokni matam sangna maitei amadi kuki anigi marakta hana sunaba matung hojik amu kuki amadi naga anigi marakta khanas sunari ba asi India lengang na proxy war tawduna central security na kuki singda mateng pangsallaga Manipur asi saruk ahum thon thugai na bahonari India lengang na sathriba proxy war khudakta lepkadabani Lamdam Asigi, Lusingba Oiriba, Singna, Hosik Toliba Irangasi, Losinpam Toi, Lake Hidraba, Naga Taruki, Imung Manungi Awaba, Amsuna Saruk Yari, Indigenous Nagagi CSO Amadi, JSina Lorpa, Pirep Amadi, Kongjang Kudingda, Amsu Su Saruk Yagani, Haina, Fondoke. Sage
कांगपोपी डिस्ट्रिक्ट बाइफई खुंदगी फाखगा मियोय तरुक ngarang sine phangkiba thodo se apai sigi imung manung na thengnariba aduga awa sing apai saruk yajari aduga hoi indigenous naga sing na masigi matang da lawrakpa phirep sing sidaida apai emsul su isap chana sawgal kanda khongjang sing jangsin na sem saraga lei habdu amda thanju सही सी होखिबा मे थागी तांग त्राहुमदोई दगी थिबा खंगना लेरखिबा नागा मिसम तरुक असि भक्सांग हुना फंखिबदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी ना थमु सोकना यानिंगदे हाइना कोकोमी की कन्वेनर आईपीआर सब कमिटी की सेल अमना हाइरी सेल अदुना मखा तारिबदे मराल सुई लेजिदबा मिसम याम उफारगा यामना तमथिन हाटोक पिकी हाइबसी मियोबि खुनाइगी लिसट अमन नत्ते मसिदि सागी मनमसत अमनी मसिगुंबा अनह्यूमन ओइबा थवंग कया अमदि सिन अमा तिन कुकी डार्को टेररिस्ट सिंगना लमदा मसिदा सथरलिबसे ngarang yasina ahanri natte mihat asida hakthengna senribi sing puthoktuna matik saba serak pigedamani masigumba thogok sing asina miyamna phathaba ngambagi thak lanthorokpa yai masida thoningdaba khongjang khongsaunaba miyamgi khongjang kaya sangsilakpa matamda state amadi center da paliba lengakna punumaki daita pugedamani haire thakiba upal sing ising saibibaga loinana one teacher one plant haudokre haukiba jun nipan da kaksing makha leikai makha high school ground da uwa tharsi uwa hingalasi haiba adam kaksing na nisang sina sangsilagliba campaign saugat pa oina pangthokiba special tree plantation program gi makha tarakpa oina ngasi kaksing makha high school gi bairoi singna thakiba upal sing ising saibibaga loinana school sigi headmaster naurem robina Yobigi sing makada oja ama pambi ama campaign pangthokre haukiba jun nipan da pangthokiba special tree plantation program da adam kaksing na propose tawkhibagi pakum oina ngasi school gi oja sing amadi staff sing na masa na gamla puraktuna pambi sing thanaki amadi nungtigi kya lobiduna thariba pambi sing hingani haibasu phongdokhi Masih damak Alliance for Development Alternative Manipur ISO Kaksingi Maikadagi Kaksing Makha High School bo thagat sari loinana initiative asina school gi campus masak phajan patanatana green school campus ohenbaga loinana mairoi singdasu pambi thaba amadi hinghanbagi hainabi lehenbada mateng oirgani manamaduna one teacher one plan gi thabak asi Manipur school khudingmakta pakhat piu hairi National Democratic Alliance NDA की मपांग ओइना मणिपुर लेंगा पाइमिनरिबा नागा पीपल्स फ्रंट की लियांगमाई टफो सेनापति दरिबा मणिपुर यूनिट की हेड ऑफिस ngarang नुमिदांग खोसाउन मियामना थुगाइदुन अमाता थोनख्रे यूनाइटेड नागा काउंसिल नेशनल पीपल्स ऑर्गेनाइजेशन अमसुंग NPF कुकी की मियोय 13 ना नमदुना थादोखिबा अदुगा नागा की फजिन किबा मियोय तरुक अदु असि भागसांग ओइना सिनरकपगी पाउ ताबदा सेनापति माइकेदे लेबा मियाम साउनरके नुमिदांग अथेंगबदा मसिंग यामलबा मियाम थरकतुना NPF की ऑफिस ता नुंगना थाजिनबा अमसुंग ऑफिस अदुगी मनुंगदा थमलंबा पोचै सिंग पुथोक्तुना मई थाबगी थबक सथरके खोइसाउनरबा मियाम अदुगी खोंजंग अदु पुलिसना करिसु तौबा ngamkhide मदुरसु नतना यूनाइटेड नागा काउंसिल ऑफिस तसु मियोय खरना अटैक तौनखरे हाइरी मरगसिदा तामिलनाडु डिस्ट्रिक्ट के हेडक्वार्टर्स ता लेबा UNC की वाइस President की मयूम दसु मसिंग याम मियाम ना नुंग थाजिन अटैक तौरखरे युम मदुगी गेटा उवा पैसिन मई थाबा गेटा सैन कनबा अमसुंग मनांग नकपद लेरंबा पोसेसिंग थुगाइबन सिंबगी थबक सथखि सेनापति डिस्ट्रिक्ट की कारोंग दसु पोटचै पुबा ट्रक अनि मसक खंगदबसिंग मई थाखरे रंग तेल पुंग मंगारोम तारकपदा नेशनल हाईवे अनि की कथिखोंग कारोंग की डंपिंग साइट मनाक्ता ट्रक अनि दु मियाम हरक्तुना मई थाखिबनी मई थाखरवा ट्रक अनि अदुगी रजिस्ट्रेशन नंबर MNO1AA 3980 अमसुंग ASO 1LC 4443 नि हाइरी अमरमदा नागा के मियोय तरुक हाटखिबा थौदो अदु यानिंग फोंदोलदुना यूनाइटेड नागा काउंसिल ना पुंग कुनमरी की ओइना नागा सिंग ना लमना ताबा मफम सिंग दा कौखिबा टोटल शटडाउन सथरी हयेंग अयु पुंग तरुक फावबा टोटल शटडाउन असि लेगनी मसिगी सु मथक्ता हजिक UNC ना नागा ताबल लमखै मनुंगदा इकोनॉमिक ब्लॉकेज सथरीबनी UNC ना कौरिबा पुंग कुनमरी की टोटल शटडाउन असे मपुंग फाना सौटकनी हाइना वर्किंग कमिटी JTC अमसुंग लियांगमाई नागा कटिमाई रुंगांगती मणिपुरना फोंद्रोकली मणिपुर एमेच्योर खो एसोसिएशन मका अमदी थवाल डिस्ट्रिक्ट खो एसोसिएशन TBKKA अनि की मियंग मखादा
Sangai Yumpham Part 2 da leiba Brilliant English School na senduna 15 days summer coco coaching camp ama ngasidagi Lokhong Pat Lampakta Hodokre 15 days summer coco coaching camp adu Hodokpagi Thoramda Khangabo Kendragi MLA Okram Surjakumar Singh na athoiba mitunglen Brilliant English School ki principal MD Ahmed Khan na Thorammapu DYASO Thawal Devin Morangthem Administrative Committee Sangai Yumpham Part 2 GP ki nominee chairperson MD Wahidur Rahman Sangai Yumpham Jila Parishad ki hanagi member MD Hibjur Rahman Elais Angau Makagi General Secretary Su Oiriba Coco Federation of India ki Vice President M Madhusudan Singh TDKK ki President Okram Buddhi Singh Makagi Chairman L Manav Singh Treasurer Ice Quereng Singh MYSDA ki President MD Fakharuddin Amadi Secretary MD Naziruddin na akhanaba mithunglen sing oina saruk yakhi Thormadu ki saruk ama oina Maka State Coco Course MD Majid Khan dasu association si maikaidagi appreciation certificate amasu khusinakhi Jun Tranipanda Pangthokadaba Manipuri Rajya Sabha ki mikalda mirep oinanaba atopa lamba ama amatta thoroktabana ngasi mirep se lathokpi aroiba numit oikhibaga loinana mikal asida NDA gi mirep oina puthokhiba adhikari mayum sarda mai pak le haina lauthokre masi loinana mai pak pi certificate su mikal asigi returning officer oikiba Manipur Legislative Assembly gi secretary Sapam Rohit na khusinakre Masagi sahi yang mapan surabi sarda BJP Manipur State Unit ki khwaidi senior oirba nupi politician ama oibita natana hoji BJP Manipur Pradesh ki president su oiribani mahak oja ama oina horakhi aduga politics ta khongdara ki bani kumjali sing ama chamapan marfudra manga da mahak BJP da yaurkhi amasung active member orakhi Imphal Municipal Council ki ward number 3 tagi mahak councilor oina mai paktuna miyam ki thabak tromi madug matung mahak state amasung national level ki thakta party ki thabak torum kayam da su saruk yarakhi kumja lisingani sumatra mari dagina lisingani ki sumatra tru phawba BJP national organization ki thodang lokhiba loinana national vice president su oirami Maharashtra lesema sana jawbana thawgadaba Rajya Sabha ki MP dagi matam thasi kunma thoida lorgadaba maramna anubama khannabagi tanpham lakpada mahaku BJP ki high command party si mirep oina khalkhibani masigi loina na mahaku NDA gi marup mapang sina sawalakhibani aire Manipur gi damakta aikoi gi khallaga lokhalakpa praja sing gi damakta khallaga lokhalakpa step khuding makta ai khusam naraga Manipur gi praja gi welfare gi damakta ai chatmina Manipur Girls Services Private Limited MGSPL ki Udlauda leiba training center da company si gi girls singbu numit tarani gi training pi bagi saruk ama oina nongmagi oiba first aid training program ama Indian Red Cross Society IRCS Bisnupur District branch amadi MGSPL na sinduna pangthokre thromda Indian Red Cross Society District branch ki secretary su oiriba first aid state level trainer Dr. Huidrom Roman Singh amadi joint secretary trained first aider Huidrom Syamchana Manipur guard ki nupa amadi nupi guard ku nithoida first aid ki tongan ba life saving techniques sing takpi tambi bagi thabak pangthokhi Dr. Huidrom Roman Singh na Manipur Guard Services Private na company asigi guard singbu first aid khangnabagi tanja piduna khangan lambiramba ginam thagat ningai ni tungdasu hiram khudingda wakal losing phanganduna India sin mathungna guard service piba ngamduna guard singna mathau takpa first aid piduna miyebagi punsi kanba ngamba orisano haiki Manipur Guard Services ki director wahengbam rur kisan na follow kibda Manipur da leading oina satliba mahaki company asigi guard singda hiram khudingi wakal losing pina honari aduga Indian Red Cross Society na mating tawiduna Bisnupur District branch ki secretary Dr. Huidrom Roman Singh mathamak laktuna mahaki team na training pibiba haningai litana thagatli aduga company asigi guard sing asina Bharat sinba thungna service piba ngamnabasu haure ngambasu haure makhatana hena pakthok chauthoknaba honagani haiki
Churchampu Maitei United Committee CMUC na English Singing Sumna Kulum Doigi May Humdagi Hauga Apex Body Oina Tabak Tauduna Civil Society Organization Manga Lunana Churchampu Maitei Community Amadi Churchampu Maitei Internally Displaced Persons IDP Singa Mari Lainana Tabak Tauduna Lakli Adu Zahi Sigi Hokiba April Tagi Tang Kuntrada Maitei Society Churchampuna CMUC Dagi Withdraw Tokibadagi Maitei Youth Organization MYO Churchampu Maitei Ethnic Class Victim Committee na Committee Ima Lemrel Apunba Lup Churchampur Amadi Nupi Sama Churchampur Haidiba Constituent Organization Mari Asiga Seminary Aduga CMUC gi sahi lisingri sumna kuntaru lisingri sumna kontret ki term gidamak thau pugadab sing su khan kre thau punam khalab sing manungda nabani thau jamna convener Soba Chandra Moirang Themna co convener oina jauri hai Myanmar gi military junta na sagaing gi tumu amasung Kale town galona ba mafam da kan betek satrak dagi Myanmar kuki lising camera Manipur sinsin lagle junta gi masing yamla lan sing nakal ani dagi attack satrak karba matung Manipur gi Gampazol da thangnaba leiba PDF ki aso camp amasu mai thakre Tamu town gi Kanan village amasung Kampat town da leram mi lising camera ngamkhai lan thoruk tuna Manipur sinsin lakibani attack satrak ki ba junta na tamu gi Nan Muntar village su lopsing kre hairi Hozik sanabagi pauda City Club Hiroki Playground Sathariba 4th My Park P Memorial Trophy 2026 ke ngasi saniki ba kungani pan suba match Roshan FC na Ngaren FC bu amasunoda mighty ba pikre Roshan FC ki goal ado jersey number 5 Rameshwarna match ki minute kuntra ga half a minute ani separation kibani Nasi sani kiba match number kunma pandana Moirangsa FC na Football Lovers Manipur bu ahum suinada mighty ba PK Moirangsa FC ki goal singado jersey number 15 Gaiswai mai na match ki minute ya kungani thoi jersey number 7 Premji na match ki minute nipu amade jersey number 8 Newton na match ki minute nipu ni pan chatpada san kibani Hozik Aroi Bada Maroi Pa Omar Pizari Kamchong district ki Kultu village da Sakhang Rebasingi attack ta Myo ani hat kre yum tramaru na mai tharam lei Hoja ama pambi ama campaign pangthok kre Numit tramani chathagdaba kho coaching camp ngasi dagi hodok kre Loinana Roshan FC na Ngaren FC bu amasunoda amadi Moirangsa FC na Football Lovers Manipur bu ahum sunoda mighty ba pikre Ngasi oinadi image problem saluk sawa matang asu loijere miyam om kana krumje